Khopum Police Station ki manung sanba Zogjang Tekta ngasi numidang sarokna pung nipan taramday habidi pung tarak minute yang kay mangamuk tarakpada ambush taraktuna Wilson Thanga kauba dolang beles ki siru naga masire hari adugo maki nupi na aruba pibamda soktuna laikat nari hari haribi ambush as koki militant sina satharak pani hain sinari militant singi ambush ta thadau search leader ahum sire manga Sokle Kangpokpi Sadar Hills ta total sadam lautokre koki singna Imphal urkhul lambi ban kokre Naga khunja kun fazin ke khudak ta thadok kadaban habi UNC gi akan mo wafam lakli amaromdana ngasi gi thawdu odu ZGF ka kariguma mawng amatada mari leina de hari ngase yu pung tararom tarak para Kangpokpi district ki manungsana Imphal Tamenglong highway gi Kotlen amasung Kodjim khul ani gi marak militant singi ambush ta thadok search leader ahum siri miyoy manga Sokle Thaudu odu ki mayok ta thadau community ki organization singna Kangpokpi district ki Sadar Hills ta khudakta total sadang lauthokre amaromda thaudu odu bu Kuki NP Manipur ki mamasung Kuki student organization KSO Sampurna ZGF kasom faction da maral sirati amaromda ngarang gi thaudu odu yaning da ba phongdoktuna Kuki CSO working committee urkhul na khudakta gi Imphal urkhul lambi da matam kaktaba total shutdown lauthokre Police ki phangwa paw gi matung ina thadau baptized association TBA gi search leader sing chu sampur pangtukpa TBA gi conference ama yaururaga Kangpokpi da halakpi gi lambi da ngasi ayuk pung tararom tabada Imphal Tamenglong highway gi Kotlen amasum Kodjim khulani gi marak militant singna ambush tharakpada TBA gi search leader ahum sikhibani atay miyoy mga asu opanangli laikhidraba sing aduri thadau baptized association India gi president Dr. Bihi Sitlaw Kaigolun Lawbum pastor Paugolen Sitlawni ambush aduda miyoy mga asu opanangli miyoy sing adudi SM Haupu Hekai Simti Kaikho Thang Singsit Thangtilen Sitlaw amasum Longgong Mang Lawbumni Police ki pauna makatara dun thadau baptized association TBA gi members sing adu punagari ani dalakpani thadau ase thokraba matung liangmai naga community gi miyoi kullom hostis oina fazingkhre hostis kunna du karama phibam da lairi haibi gi matangda sapsana pau phangma ngamdri amaromda search lusing basing hat ki badu gi mayok thadau community gi organization singna Kangpokpi district ki Sadar Hills ta khudak gi total shutdown lauthokre rongmai naga council Manipur RNCM thadorak siro lamada pung tararom tabada sahibung peak 0 point ki Kodjim amasum Kotlen ani gi marakti ambush tawduna driver ama yauna Christian worker taruk laikhidaba thawdo odubo awaba madi nungaitaba fudorakli ngasi gi thawdok thukliba mafam adu kokina dominate tawba mafamni thawdo osigi matangna kanagumba wakhal sagatuna toknga santoktuna community ani gi marakti hena yengthina hanana basiloidabani hari Zirangno United Front ZGF headquarter na thadorak pa chirol amada ngarang ngasi ambush thaduna search leader ahum misam ama hatkiba kaya mana suon kiba thawdo do lup asina kariguma mong amataga marilenati laibak thibadi Kuki NP Manipur na ngasi gi ambush adu da lup asigi ming paksilak pa laibak thibani asiguma aranbu wafam sing verification tawduna media gi isil inaw sing phongbi gano hanasu phongdorakli arambai tengol na thadorak pa chirol amada su Ngasigi ambush adu Kuki narco terrorist amadi makoi gi satminari ba kangbuna arambai tengol gi ming pusilak pa lepak thibani thawdo aduga arambai tengol gi karigumba mawong amatada mari lenedi haina phongdorakli nakalamaromna Kuki NP Manipur na thadorak pa chirolamada ngasigi ambush adu ZGF Kamson faction amasum Bihi BIG na sathabani haina maral shiraduna Kuki zawgi search lusing ba ahum misam ama hatkiba mani misam cash on kibadu pangdabigi thawongni haibaga loinana akan mamona kandem tarakli Kuki zaw miyamna punsin baga loinana yamna section lainaba Kuki NP Manipur gi maikai digi taksilakbaga loinana laikhidraba singi imung manunga awaba su sarug yaba phungdorakli nakalamaromda KSO su sampurna thadorakpa sirolamada TBA gi search lusing basing hatkiba thawng adubu akan mamong na kandem tarakpaga laikhidraba singi mafamda ikai khumnabu lakli ZGF Kamson NSN IM proxy amasung arambai tingol gumba terrorist group singe siguma activities sing state law enforcement agency na ngak pangamdi haina maral siru du nga sinungtil pung taragani thoi makai digi chusampu district matam kakta ba shutdown lokthokre khongjang asida
sister organization punamak mapung pana sagonaba khangalakpaga loinana shutdown asina medical emergency press electricity amadi religious ceremony ga mari lainabasing di komthokani hari mara laibasing phaduna asuma well soidana phangangani chief minister Y Kemsan Naga amasu Kuki community ki fajan ki bamisam sing thadoraknaba Naga MLA mapana apel torokli ngaseyu Kangpokpi district ki Kotlen amasum Kojin Khulani ki marakta theorist ki thawong sathaduna misam ohum hat ki bamadi miyoi marina aso apanangan ki pathagdo chief minister Yumnam Kemsan akan mamongda condemn torokli soklaba miyoi mari ki manungda miyoi ohum khudakta Sijo Hospital and Research Institute pukalaktuna treatment sathariba miyoi singi haksangi phibam ma masasatuna ngasi yengsin ki haina chief minister na thadorakpa chirol amada phongdorakpa loinana yengsin badura deputy chief minister Losidi ko home minister Gobidas Konthaujam MLA singamadi mari lainabo official sing yauki hari soktuna layeng liba singi asang masenpam lengana pothoklagani haina chief minister na phongdokpa loinana Sijo Hospital dagi authority singna su yamna section na layeng bigi thabak sathanaba su mohaki maike digi khangalamki ngasi gi lebak thiba thawdo odura laikhidraba madi soklaba miyoi singi imung manung khaktada wabana tana thawdo asi state asi mipum khudimaki thamoida su nungaitaba pui state lengangna lamdam asida ingtapa puraknaba khongthang kya lokholakli basida asiguma thongsa tharakli basi ingtapa pamjaba mipum khudimakna yaba ngamlo hari misa miyam hat patupagi thabak sokhatpa khunai amada masigi mafam leiti state asigi mipum khudimangna asigumba terrorism gi thawong singi mayokta lepli terrorism gi thawong sa thaduna mamal yam laba miyoibigi punsi manghanba si taraina lawti amadi community line mi phaba punba amadi hostage oina phajinduna thambagi thabak su khudakta lepkadabani amasum perpetrator sing phaduna miyamna asuma well soidana phangangani haina su chief minister na thajaba thamlakli Amaromda Naga MLA mapanna punna khuyek piduna thadorakpa chirola marasu ngasi ayu Kangpokpi district ki Kotlen manakta ambush tawduna thadaw religions leaders sing bomthang sithau pastor Kaigolin amasum paugau hat khiba madi miyoi marina asu apanangan khiba thawdu odu ba akan mamong na condemn tarakli Naga MLA sing el Losi Diko deputy CM Dinganglung Gangmai chairman HAC Tamai gi MLA Awangbong Niumai Singai gi MLA Kasimbasum Tamenglong gi MLA Zanghenglum Panmai Fungyar gi MLA Laisio Kaising Urkhul gi MLA Ramuiba Sandil gi MLA SS Olis amasum Karong gi MLA Z Kumosana puna khuyek piduna thadorakpa sirolda lebak thiba thawdo adura laikhidrabasingi imung manungi awabada su saruk yaba phungdorakli loinana Naga amasu Kuki community ki fajin kiba misam sing thadorakna basu apel torokli Enviren singar sabjung bis ba etik asna laikhidrabasingi mapamna awaba phungdokpa loinana soklaba miyoi sing Sijo Hospital yengsin ba lakhibagi sakta mama operation masak ini क्या है that is now हमारी वो डेट को से नहीं है हम दो में उनका में वो डेट को से नहीं है कैंसर के शुरू को मिशन ना करे तो मैं यहाँ भी तो नहीं हमारा बच्चे तो होगी नहीं हम मक्खी God bless you. Sooner recovery to no. No. You're staying here? Yes, I'm staying here. Okay. Nothing will be happen, but you don't just go every day. Yes, Huh? yes. Yes. आगे भी शॉपिंग नहीं हो इसको ये भाई है then you stay here or somewhere he knows who's who so that you have to do it huh record the yeah 2 number no अगर वहाँ से तो लोग था जो कनेक्शन अच्छा any number right now. Oh, yeah. So any problems?